Koutruk kuki militant singa nongway kapnakhi numidangwairam pung mga henbafao kapnakhi ngasi Imphal West ki manung chana laiba Koutruk singkhongda kuki khulai faiba militant singa state security force amadi khul ngakpa singa akan mamongda tangkak ani thongna nongway kapnakhi press na phangba pauda ahan ba tangkak ki oina ngasi ayuk pung 12 minute nifu mga dagi hauduna numidung ba matung pung 12 minute yangkai fauba atat akham leitana nakal animakta nongway kapnakhi nongway kapnakhi ba adu ahan bada kuki militant singna Koutruk amadi kadangban khul singda tarba khunja sing tamna bom yauna nongway round kaya kapsin ba horak badagi khul ngak liba volunteer sing amadi state force na handuna nongway kapki nakal animakta akan mamongda pung amarom nongway kapnakhi hairi ahan batang ki nongway kapna bagi thogdo udu loi khrab matung nongtel pung 4 minute tararom tabada makhata na kuki militant singna amuk nongway kap ba horak badagi akan mamongda Koutruk singkhong lomda nakal animakta nongway kapna bagi thogdok thokki nongway kapna bagi thogdok aduda nakal animakta asok apan yaw bagi pawdi laikhide adubo thogdok thokfung maduda ahenba security forcing sangsinduna makhata na thibu humbagi thabak sathaba hokre haina press na phangba pawgi matung ina hairi